ILP की बेस ईयर 1961 ओइबदा कैबिनेट अयाबा पीख्रे IMC अर्बन लोकल बॉडी सिंगी मिखल सेप्टेम्बर की अरोइबा चैवल फाउबदा पांगथोकनबा लेपनख्रे स्टेट असिदा लैरिबा येलहौमी सिंगी याइफनबगीदमक ILP चनहनख्रबसु बेस ईयर करंबा चहीदा ओइगदगे हाइबा तंगदांगबा मा लेपथोकपा ngamdana लैरखिबा दु ngasi famkiba state cabinet की मिफमना ILP की बेस ईयर 1961 ओइबदा अयाबा पीख्रे CM Secretary लैबा कैबिनेट हॉलदा ngasi Chief Minister N Biren Sir लौदुना पांगथोकिबा मिफमना ILP की मतंगदा कुपना खनखिबगा लोइनना ILP की बेस ईयर 1961 ओइबदा अयाबा पीखिबगा लोइनना बेस ईयर असिगी मतुंगिना निंगथीना गाइडलाइन सेमलगा मपुंग फाना चनहननबसु कुपना खनखि कैबिनेट मिफम अदुना तोंगान तोंगानबा डिपार्टमेंट कयागी एजेंडा कया मरुमसु खनखि मिफम अदुना मतम सांगना मिखल पांगथोकतुना लेरखिबा अर्बन लोकल बॉडी ULB इम्फाल म्युनिसिपल कॉर्पोरेशन IMC अमदे ऑटोनोमस डिस्ट्रिक्ट काउंसिल ADC की मिखल चही असिगी सेप्टेम्बर थागी अरोइबा चैवल फाउबगी मनुंगदा पांगथोकनबा लेपनख्रे मिफम असिगी मतंगदा पाउसी असिना फंगबा पाउना हाई ngasiगी स्टेट कैबिनेट मिफम अदुना कुमजा 2047 फाउबदा तोंगान तोंगानबा डिपार्टमेंट सिंगी मखादा पाइखतकदबा थबक थौरम कया मरुम याउना विजन डॉक्यूमेंट 2047 की मतंगदा कुपना खनखे मासीदा सुनतना स्टेट की सेल थुम की फिबम मतौ करमना फगलहनगदगे हाइबगी मतंगदसु खनखे हेल्थ डिपार्टमेंट की एजेंडा सिंग खनरकपदा चुराचानपुर मेडिकल कॉलेज की स्टाफ मरफुद्रा कॉन्ट्रैक्ट बेसिस ता लौनबा कैबिनेट अयाबा पीख्रे जेनिम्स की ENT डिपार्टमेंट की प्रोफेसर अनि हापदसु अयाबा पीखे कैबिनेट मिफम अदुना ग्रेटर इम्फाल की एरिया पाकथोक साउथोहननबा कुपना खनखिबगा लोइनना ग्रेटर इम्फाल मास्टर प्लान थबकता ओंथोकननबा होनबा हाइनसु लेपनखि हाइरे होम डिपार्टमेंट की एजेंडा सिंग खनरकपदा ममांगदा IRB की रिक्रूटमेंट तौबगी प्रोसेस सथरिबासिदा नौना अमुक IRB राइफलमैन चामरीगा मरफू हापकटपदसु अयाबा पीख्रे SI जितेंद्रो गे मियोता लैखिद्रबा ननाउगी असिबा हक्सांग यानबा पुरकपदगी लौख्रे ममांग थागी अनिदा इम्फाल पुलिस स्टेशन दा SI ओइबा जितेंद्रो गे कस्टडीदा लैखिद्रबा आरामबम धनंजय गे मचानुपा आरामबम ननाउगी हक्सांग ngasi rims की मोक्तगी लौरगा अरोइबा मथौ मंगम पांगथोख्रे ngasi लैखिद्रबा ननाउगी असिबा हक्सांग लौबगी मतंगदा महाकी मादोमचा अमदि महाकी लोइना बिना फोंदोरकपदा हौकिबा जुन 10 दा चीफ मिनिस्टर एन बिरेन गा ननाउ मिसिगी मतंगदा सेमखिबा JSC गी मिहुत सिंगा वारी सानाबदा लैखिद्रबा ननाउगी लोइना बिदा महाकी महिगा चानाबा थबक अमा पीबा अमदे ननाउगी मचा सिंग सेंट्रल स्कूल दा तमहनबा लोइना ननाउ मिहाता सेनरिबा SI थोक्सोम जितेंद्रो मरालगी मतुंगिना सैराक पीबा हाइना यानाबा पुरकपदगे ननाउगी असिबा हक्सांग रिम्स की मोक्तगी लौरगा तौफम थोकपा मथौ मंगम पांगथोखिबने करिगुंबा लैंगा के चीफ मिनिस्टर एन बिरेन यानाखिबा वाफम थबकतो ओंथोक्त्रबदे मखा ताबा खोंजंग चथरखिगनी हाइखे हौजिक पालिबा बुलडोजर गवर्नमेंट असिगी मायोक्ता कांग्रेसना हयेंगदगी खोंजंग चंगसिनगदौरे MPCC की स्पोक्सपर्सन एन भूपेंद्र ना हाइख्रे इन्फोर्समेंट डायरेक्टोरेट ना हंदक नुमित मरीनी मंगानी असिदा कांग्रेस की लुसिंगबी सोनिया गांधी अमदी राहुल गांधी बु FIR कॉपी अमत याउदना हंजिन हंजिन कौरीबा असिना ताकलिबदे नरेंद्र मोदी ना लुसिंगबा सरकार असिना मखोइना यादबा मीसिंगबु पॉलिटिकल वर्डिक पीदुना नमहतुना नंफु शासन तौरीबा सिंग असिगिदमा कांग्रेसना हयेंगदगी प्रोटेस्ट सथरगने वाफम असिंग असि कांग्रेस बाबन पांगथोकपा पाउगी मिफमदा भागना फोंदोखिबने महाकना मखा तारादुना ngasi सरकार असिना ngami हाइबगी मतागुम लाइरबा प्रजासिंग पता लैबा मयाम अमा याउना युम कया बुलडोजर थाजिलगा थुगाइखिबा बुलडोजर गवर्नमेंट असि मखोइना तौथोरकपा थबकसिंग टोटली रिजेक्ट ने लंबी की नाकलदा चा बोरा सिंजू योंदुना इमुंग पुरीबा लाइरबा प्रजासिंग असि यलौमी मयाम असि सरकार की लम लौसिले हाइना ngami हाइबगी मतागुम बुलडोजर थाजिलगा थुगाइबीबा अदुगा हौजिकना कंपेंसेशन अमता पीबीदबा असिगुम्बा मयाम असि चथरकपदगे कांग्रेस की ओइबा जॉइंट मीटिंग अमा BCC डिस्ट्रिक्ट प्रेसिडेंट सिंग याउरगा फमख्रे मिफम अदुना तोंगान तोंगान वारेप तरागा माथोइसु लौरे हाइनसु फोंदोखे इयोंग फिगा मसक मानबा सिंग मपालमदगी पुसिलकपा बॉयकॉट तौरे लुप्तरु ngasi ओइरिबा मणिपुर की खुनाइगे सेनमिटलोन सोशियो इकोनॉमिक की फिबम असे असुकी मचिनख्रे 2021-22 के बजट के चादा तरागा निथोय खक्तमक स्टेट के आई रेवेन्यू ओइखे मसिना ताकलिबदे अइखोइगी सेल थुम की फिबम असी चादा मरफुगा निपान दे इंडिया गवर्नमेंट की मपान तांगले हाइबने मी की मतेंग याउद्रबदी लैबाक ओइना पानबा खुनाइ ओइना लिंगबा ngamdre हाइबने सेनमिटलोनदा क्रिटिकल डिपेंडेंस की थाक हाइबदे खमथेंगना मिपाल तांगले खमथेंगना मिखा पोनबगे थाक यौरे हाइना महिरोइ लुप तरुकना लौवे
India da tindringayda senmitlon da maromdom lepsaduna chahi cha kaya palakhiba Manipur da matau karam na ngasi India da tilluba chahi humbudraga humdoige matung ngasi da senmitlon da mipan tangdrabade hingba ngamdraba laibak ama oiraglibano amade masi khudongthibana karino haiba wahangsing asigi paukhum ngasigi miro laikhoina thihaudrabadi laibak asigi phurupcha singge tunggi laibak asi malemgi laimaidage kangkhul mutkigane ngasi aikhoina mayoknariba senthumgi aruba phibam ase oirakhibage ख्वाइदगी चाउबा मरमदे ngasi India amadi Manipur ani gi marakta lainariba politics ke mari asine mayolamge atongba interest da yumpham oiba matai lamsingbu mayolamda ka hena tangja hananabagi phibam ama semna bohanabada yumpham oiduna semba senthumge thoksil asina aikhoibu ngasi gi senthumgi phibam asida yawhalagliba ne asigumlaba thoksil sina aikhoi gi senmitlon asigi yumphambu masen maseta na thugai bi khibane ngasi kun mathoi suba chahi chagi haurakpa tangka asida malemgi leiba kayade sel thumgi lamda angakpa phangna chawkhatna khre asigumlaba matam asida Manipur gi senmitlonde lau singu bada yumpham oiba agrarian economy gi thakdudagi kakhatpa ngamdana leire lau singu amade fisalon sana aikoi gi senmitlon ge yanglen saru oire adubu hena laibak thibade asiguma senmitlonda khamthengna mipan tanglaba phibam asida leiba asigi senmitlon ge yumpham gi saruk ama oireba miyoi kayagi tangjafam oiriba iyong phigi lamda mapandagi pusilakba phisingna piragliba saitheng asine lamdam asigi iyongda sajaba phi khudai phane kogyet lengyan amade phadina chingba natka mari leinaba pothok singgi masak mawong amade mayek jap manana mesina saraga masing ka hena mapandagi pusilaktuna aikoi gi kaithelda yolare hairiba miramdagi pusilakba phising asina aikoina iyongda sajaba phisingdage mamal hongba yamna helle lairaba laibak oibana aikhoigi miyamna mapandagi lakpa phabadi watpa aduga mamaldi hongba phirol sing ase yamna pamna leinare masina aikhoigi iyonggi pothokta akanba sapu ama piraktuna ngasidi kaithelda aikhoigi iyonggi pothok yonba sitpagi chang nongmagi hantharakle sahi kharagi matungdagi mapaldagi pusilakpa asaba duplicate iyong phising asina lakhat khiduna aikhoigi iyong ase mutkhiba yaba mipainingai oiba phibam amada lakle UCM gi khongjangda paumi ama yauna miyoi ani sokle Indo Myanmar gi ngamkhaida leriba chayet naba sing chapchaba waroi ama puthoktriba phauba border fencing khaba yaroi haina United Committee Manipur UCM na ngarang dagi sangsilakpa khongjang aduge makha tabo oina ngasi khurai lamlong da sangsinbada police na permit yaude haina thingkhibaga loinana nakal ani gi marakta mukna ba thorakpadage police na tiar gas ama dis smoke bomb kapada paumi ama yauna miyoi ani asokapan nangkhre har phanghanana ba chapchaba kanglon ama sembiyo SSUM laingak na lomi singda har phangnaba chapchaba kanglon ama sembiyo laingak ki pukaida har marang kaina lei tawigumba sung lomi singda yonana ba thorangde sembi dabagi thoksilna lomi singda awaba madi ohelle haina Socialist Student Union of Manipur na thadorokpa cherol da khangalakle cherol asina makha taraduna lamdam asigi lomi ayambade lauksal piraga lau uba kanglupna masing yame honglakliba matamge khongchat sina ngasi mak lau ubada paisa suki matik changle haibasi lomi miyamna khangi haire hauji urea bag amada 2k gi mathakta pire matang asida lomi singna makut hablibasi matam chana har phangan biduna chathok hena puthoknaba government ke pungning singsilakle Bisnupur CDO yauba timna Kani KJ 3.3 ga konana miyoi ani fare Bisnupur CDO timna Nambol police ki team galoina drug peddler ni haiba Raju Bhattarai chahi kunga taret apokpa Bisnu Bhattarai New Kaithel Manbe ABI Chekon manak aduga Khaihen Kipgen chahi nifuga taret apokpa laikhidraba Khongkhomang Kipgen Khoripok village Kamong Maning Lekaida laibase Laimram Waroi Sing outpost manaktage Executive Magistrate aduga Independent Witness singi mamangda phare Imphal Peace Museum gi ahum suba Anniversary Celebration pangthokre Lana karigumbada nation amata kanaba pikhide Governor Jiribam gi lambi sembi dabadage Maira Paibi singna wakat mifam chathakre Jiribam District phawna chaliba National Highway 37 Imphal Jiribam lambi paringi sarukta Khamthengna phatriba lambi sing ase laingakna Semjin bidabagi mayokta ngase Jiribam da laiba khul ahumge Maira Paibi Ima Ibel singna uchathol karong da lambi thingbagi khongjang changchin khre nursing khaktagi oiba director ama lehenana ba honare Dr. K Rajo hospital sing da miyoi kaya ana layeng gi thabak chathabada maru oiba thogdang loriba nursing gi damakta nursing khaktagi oiba director ama lehenana ba honari haina health service ki director Dr. K Rajo na phongdokhre
Wafam asing asi GM Hall da pangthokiba Female Health Workers Training School gi kunsuba batch ke ANM/FHW gi capping lamp lighting amade or taking gi thoramda phongdokhibane. Dress designer Firol Saliba Singna Yellow Inat Mutanaba Kongtang Kudatagi Lepkadavane EYL Dress designer Amadi Firol Saliba Singna Yellow Inat Mutanaba Kongtang Kudatagi Lepkadavani Haina Inat Yokat Lob EYL ge Cherolaman Haire Private School Singdasu Apunba Sid Chada Kunmanga de Laidaba Mahiroi Singda Free Amadi Compulsory Education Pigadavane Handaki Chahi Hobadagi Lamdam Sigi Private School Singdasu RTE Eke Matungina apunba set ki chada kun manga de lairaba mahiroi singda free amadi compulsory education pihanana balaingakna singedavani haina desam ki president laisang them lamyan bana phongdokhre Niranjan na gold medal logduna Jiribam district ki miyam apenba ohenkhre Niranjan Phanjobam na AIM MAF National MMAF National MMA amadi striking MMA championship 2022 da gold medal lawrokhibada Jiribam district ki miyam na apen ba phongdok narakle All India Mixed Martial Arts Federation na Global Association of Mixed Martial Arts ki makhada New Delhi ge Prakti Maidan da handakta June 13 ki 18 phawba numit nini chupna pangthokiba International Health and Fitness Festival 2022 da Jiribam dagi Niranjan Phanjobam na kilogram hompuga manga dasmik nipan ge featherweight category da gold medal lawroktuna Manipur ima ge mingchat purakhibaga loinana Jiri iramdam anauba itihas semba ngamkhibada Jiri gi miyam gi thamoida thoidok hendokna nungaiba phaunare maru oina sanaroi asige masagi laikai gi club Laisem club Kuning Thek ki executive member amade laikai asigi khunja singda hena nungaiba penba pokle Afghanistan da yawar habada miyoi chahum hena sire chatruk hena sokle magnitude 6.1 gi changda hakiba yawar aduna Afghanistan apumba nighan badanatana yumlo nariba Pakistan da su masigi ithil phangkhe Oibada tabiri bapumdamakpu thagachare